Police ki operation khwaidigi yamna mi sibada Manipur na mangzil thaki report. National Crime Record Bureau 2023 ki data matung ini English ngani ga kungum doida police na sathaba operation na misam khwaidigi yamna sibada Manipur na mangzil thaki amaromda hairiba sayi sida leba sigi oina puna police personnel sahunga taragani pansiki report adugi matung ina Manipur da satakhiba police ki operation da misam kungamari police na nomai kapara siki Lathi charge tawbada misam taruk siki Manipur gi matung da Jammu and Kashmir da police na nomai kapada misam manga siki amasum bomb pokhaibada misam manga siki English ngani ga kun go humdoi sida leba asiki oina punna police personnel sahunga taragani pansiki madugi manung da extremist singi khutta police personnel khwaidigi civi state asi sadis ka noiri state asi da left wing extremist sing police personnel kun ga taru hakhi Say sida tungan mathagokta Maharashtra da puna personal nifuko mariski Tamil Nadu da police personnel kuntraga taruk kuntraga mangana accident da amana rayota amasum Rajasthan da kuntragomne personal kuntraga nithoina accident amasum personal amana gang criminal na hakki Panmaya ba Manipur Chhattisgarh Jharkhand amasum JNKSC terrorist insurgency amasum left wing extremism yamna kanwa state singni Machine maram oiraga police na setabu operation singda misa miyamna kyarak hana awabo tabaga paulai NCRB gi report adugi matung ina leba asiki oina tongan ba thaudok singda puna police personnel lising amaga saniga humdraga mathoi asu opanakhi madugi manungda Kerala da puna police personnel saniga humfuga mari asu opanakhi hairiba sigi manungda police personnel samaga kuntraga manga rayota asu opanakhi bani Personal samaga kunga treti criminal singi etekni say sida Orissa da criminal gangster amadi decoy singna etek sathabada puna police personnel saniga kuntraga nithu asu opanakhi Tamil Nadu da su puna police personnel samaga nifuga mga asu opanakhi madugi manungda personal kuntraga humdoi di gangster decoy amasung criminal singna satharaku etekni personal samaga taraga mga di accident sopni Congress ki President K. Mega Chandrana Kornat ki English Lokshan Ngamdabadigi Haribra Joy Kumar Manipur Pradesh Congress Committee ki President su Oribi Yamna Daita Leiva K. Mega Chandrana State the National People's Party ki National President Kornat Changwana Laklambadu State the Haujuk Tuklibi Iranga si Amuki Hena Sarang na Hanmani Hana Pongdora Kiba Wapamasi Mataukram na Haribano Kornat Changmana nominini laklambadu da media da amadi press conference tawduna phungdoknam ki wapum singaduda state asigi miyam gi aningba apamba matigi mayok nganglamba su lekhidi makna ngangkibado yamna luba English sunati Congress ki President Mega Chandrana Lokshan ngamdabadigi lana atra halibra haina NPP Manipur gi President Yumnam Joy Kumar na phungdokri Ngaranung thil naurem thongda leiba NPP gi state office da party asigi maruoiba mihut kaya ama yauraga pangthokiba paugi mifum amada Yumnam Joy Kumar na hai NPP gi President Kornat Changmana ngarang nahan state asida laklamba du da makna press conference da lak phongdok ramba amadi media gi miyoi singna hangbada Imphal airport ta phongdok lamki bu wafam singadu da yamna mayek singna party asina state asigi interest lauriba phire Manipur gi integrity gi matang administration ki matang amadi haujuk thoklibi irang asina lanjenaraga lairiba IDP singna wana khangliba asigi matangda yamna mayek singna party gi lairiba phireb adu ayamana phongdok lamle haina khali maram aduna Kornat Changmana nganglam ki bu wafam singna kari karamba aswebi yawbagi haibadu amuktang munna taraga haibir au haina Joy Kumar na phongdoki bangna hai NPP hairiba political party asi atai political party singu hunduna ngang sakpa dugumba party nati mamangni gi hauna BJP ga Congress ko hunnaduna ngang badu NPP ti tawdi adubo maram isa sadana party asi gi president na state asida laklamba sida lamdam asida thokli bi iranga si hena sakthok hanana balakpani hairiba sidadi NPP nasu Congress ki matamna toramba aswaiba aranba kya makhange dubo loina makti hairoi point khradang putholaga miyam nasu asum aran dut naina jasno status ta haujuk maite amasung koki ani ki marakta thoklibi irang asi BJP na Congress na tauramba aduna thogalakpani haina charge tauriba sida NPP na karigum wapam mamang na thamkidri
ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯕ ꯃꯇꯝꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯪꯒ꯭ꯔꯦꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯁꯟ ꯇꯧꯔꯤꯉꯩꯗ ꯀꯨꯀꯤꯁꯤꯡꯗꯒꯤ ꯀꯥꯟꯅꯕ ꯂꯧꯅꯕ ꯃꯈꯣꯏꯕꯨ ꯄꯦꯜꯍꯟꯅꯅꯕ ꯇꯧꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯈꯨꯜ ꯃꯌꯥꯝ ꯑꯃ ꯒꯣꯚꯔꯟꯃꯦꯟꯠꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯈꯤꯕꯁꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯇꯧꯈꯤꯕꯅꯤ꯫ ꯏꯪ 2013ꯗ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯒꯣꯚꯔꯟꯃꯦꯟꯠ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯄꯣꯂꯤꯁꯤ ꯑꯗꯨ ꯅꯩꯅꯕ ꯆꯨꯝꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯅꯨꯡꯗꯁꯨ ꯀꯥꯡꯂꯨꯞ ꯅꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯔꯤꯁꯥꯡ ꯀꯥꯏꯁꯤꯡꯕꯨ ꯀꯥꯎꯟꯇꯔ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯄꯤꯁꯃꯦꯟꯠ ꯄꯣꯂꯤꯁꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯀꯤꯒꯤ ꯈꯨꯜ ꯀꯌꯥ ꯑꯃ ꯔꯤꯀꯣꯛꯅꯤꯁꯟ ꯄꯤꯈꯤ, ꯂꯣꯏꯅꯅ ꯇꯝꯄꯥꯛꯇ ꯂꯩꯕ ꯆꯤꯡꯁꯤꯡ ꯑꯃꯗꯤ ꯆꯤꯡꯗꯨꯝ ꯐꯥꯎꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯁꯗꯔ ꯍꯤꯜꯁ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯆꯜꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯖꯤꯄꯤ ꯑꯣꯏꯕ ꯃꯇꯝꯗ ꯏꯁꯨ ꯑꯁꯤ ꯄꯨꯈꯠꯇꯨꯅ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯗ ꯃꯇꯝ ꯑꯗꯨꯒꯤ ꯀꯪꯒ꯭ꯔꯦꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯛꯆꯤꯟꯅ ꯂꯧꯕꯤꯈꯤꯗꯦ꯫ ꯑꯗꯨꯒ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯈꯨꯜ ꯀꯌꯥꯒ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤꯒꯤ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯃ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯕꯥꯎꯟꯗꯔꯤ ꯑꯗꯨ ꯈꯪꯗꯣꯛꯅꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯗꯨꯁꯨ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯨꯝ ꯇꯧꯔꯒ ꯑꯗꯨꯃꯛ ꯇꯧꯗꯅ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯇꯜꯃꯦꯟꯠ ꯑꯁꯤ ꯑꯁꯨꯝ ꯆꯥꯎꯊꯣꯔꯛꯄꯗꯒꯤ ꯃꯗꯨꯕꯨ ꯊꯤꯡꯁꯤ ꯍꯥꯏꯅ ꯇꯧꯕꯗꯁꯨ ꯌꯥꯈꯤꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯀꯨꯀꯤꯒꯤ ꯈꯨꯜ ꯆꯥꯎꯊꯣꯔꯛꯄ, ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯥꯡ ꯑꯁꯤꯅ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯗꯤꯖꯤꯄꯤ ꯑꯣꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯍꯦꯟꯅ ꯀꯟꯈꯠꯍꯟꯅꯕꯒ ꯂꯣꯏꯅꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯄ ꯂꯧꯍꯨꯂꯨꯞꯁꯤꯡꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯅ ꯀꯨꯀꯤꯒꯤ ꯂꯜꯍꯧꯕꯁꯤꯡꯅ ꯀꯤꯔꯛꯄꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯃꯥꯟꯅꯔꯒ ꯃꯈꯣꯏꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯈꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯀꯨꯀꯤ ꯂꯜꯍꯧꯕꯁꯤꯡꯒꯤ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯔꯒꯁꯨ ꯑꯥꯏꯟ ꯀꯥꯏꯔꯛꯄ ꯂꯜꯍꯧꯕꯁꯤꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯈꯨꯠ ꯊꯥꯈꯤ꯫ ꯃꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯈꯨꯠ ꯊꯥꯗꯅꯕ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯒ ꯇꯧꯅꯕ ꯁꯨ ꯅꯠꯇꯦ, ARꯒ ꯇꯧꯅꯕꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯈꯪꯗꯦ, ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯐꯥꯎꯕ ARꯗ ꯍꯪꯕꯒ ꯂꯣꯏꯅꯅ ꯂꯣ ꯊꯨꯒꯥꯏꯔꯛꯂꯕꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ DGꯅ ꯇꯛꯅꯗꯨꯅ ꯇꯉꯥꯏꯐꯗꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯀꯪꯒ꯭ꯔꯦꯁꯅ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯁ꯭ꯇꯦꯠ ꯌꯥꯎꯅ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯂꯒꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯔꯨꯠ ꯀꯣꯖ ꯑꯁꯤ ꯀꯪꯒ꯭ꯔꯦꯁꯅꯅꯤ ꯍꯥꯏꯅ ꯆꯥꯔꯖ ꯇꯧꯔꯤꯕꯁꯤ ꯂꯥꯟꯕ꯭ꯔꯥ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯒꯤ ꯏꯁꯨ ꯑꯁꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥ ꯑꯃ ꯚꯣꯇꯔ ꯂꯤꯁꯇ ꯍꯥꯞꯆꯤꯟꯈꯤꯕ ꯑꯁꯤꯅ ꯍꯥꯟꯅ ꯀꯨꯀꯤꯅ ꯚꯣꯠ ꯀꯥꯕ ꯉꯝꯂꯝꯗꯕ ꯇꯦꯡꯅꯧꯄꯥꯜꯗ ꯀꯨꯀꯤꯅ ꯚꯣꯠ ꯀꯥꯈ꯭ꯔꯦ꯫ ꯆꯤꯡꯗꯁꯨ ꯇꯝꯗꯁꯨ ꯚꯣꯇꯔ ꯑꯅꯤ ꯆꯟꯕ ꯀꯌా ꯑꯃ ꯂꯩꯔꯤ꯫ ꯏꯝꯐꯥꯜꯒꯤ ꯅꯛꯈ꯭ꯔꯕ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯗꯁꯨ ꯀꯨꯀꯤꯒꯤ ꯚꯣꯇꯔ 1,500 ꯌꯥꯎꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯤꯡꯗꯁꯨ ꯑꯗꯨꯃꯛ ꯚꯣꯇꯔ ꯆꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯚꯣꯠ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯄ꯭ꯔꯣꯛꯁꯤ ꯇꯧꯔꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯤ ꯁꯨꯡꯂꯩ ꯂꯩꯇꯕ ꯚꯣꯇꯔ ꯂꯤꯁꯇ ꯃꯃꯤꯡ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯝꯕꯦꯂꯦꯟꯁ ꯑꯃ ꯂꯥꯛꯍꯟꯕꯅꯤ꯫ ꯕꯤꯍꯥꯔꯗ ꯑꯔꯥꯟꯕ ꯂꯩꯇꯕ ꯃꯤꯒꯤ ꯚꯣꯇꯔꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯗ꯭ꯔꯥꯏꯕ ꯑꯃ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ SIR ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ NPP ꯃꯅꯤꯄꯨꯔꯅꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯔꯥꯟꯕ ꯚꯣꯇꯔ ꯀꯌా ꯑꯃ ꯂꯤꯁ ꯌꯥꯎꯔꯤꯕꯁꯤ ꯂꯧꯊꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯐꯝꯈꯤꯕ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ SIR ꯑꯁꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯊꯣꯛꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯈꯤ꯫ ꯃꯁꯤꯗ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯅꯤꯡꯉꯤ꯫ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨꯁꯨ ꯈꯪꯉꯤ, ꯃꯤꯌꯥꯝ ꯈꯪꯅ ꯍꯪꯒꯦ ꯍꯥꯏꯅ ꯍꯪꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯚꯣꯠ ꯆꯣꯔ ꯒꯥꯟꯙꯤ ꯆꯣꯔ ꯍꯥꯏꯅ ꯇꯧꯔꯤꯕꯁꯤꯗꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯪꯒ꯭ꯔꯦꯁꯅ ꯀꯦꯝꯄꯦꯟ ꯆꯠꯊꯕꯒꯤ ꯊꯕꯛ ꯀꯟꯅ ꯇꯧꯔꯤ꯫ ꯃꯁꯤꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯍꯥꯏ ꯀꯃꯥꯟꯕꯨ ꯏꯟꯗꯨꯅ ꯆꯠꯄꯒꯤ ꯑꯆꯧꯕ ꯃꯃꯤ ꯑꯗꯨ ꯇꯥꯏ ꯍꯥꯏꯅ ꯂꯧꯏ꯫ ꯀꯪꯒ꯭ꯔꯦꯁꯅ ꯕꯤꯍꯥꯔꯒꯤ SIRꯗ ꯇꯧꯔꯤꯕ ꯆꯥꯔꯖ ꯑꯗꯨ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯦ꯫ ꯑꯔꯥꯟꯕ ꯚꯣꯇꯔꯁꯤꯡ ꯂꯧꯊꯣꯛꯄ, ꯁꯤꯈ꯭ꯔꯕ ꯃꯤꯒꯤ ꯃꯃꯤꯡ ꯚꯣꯇꯔ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯅꯤꯌꯝꯅꯁꯨ ꯌꯥꯏ, ꯇꯧꯐꯝꯁꯨ ꯊꯣꯛꯄꯅꯤ꯫ ECIꯅ ꯍꯥꯏꯔꯤꯕ ꯂꯥꯟꯅ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕ ꯑꯁꯤ ꯌꯥꯎꯗꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈꯤ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ꯫ ꯀꯣꯇꯨꯒꯤ ꯋꯥꯐꯝ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯃꯈꯥꯟ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ꯫ ꯀꯝꯒꯤꯂꯦꯟ ꯆꯣꯡꯂꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯐꯥꯈꯤ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤꯕꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯃꯁꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯤ ꯍꯥꯏꯅ ꯃꯈꯦꯟ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥꯟ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯀꯝꯒꯤꯂꯦꯟ ꯆꯣꯡꯂꯣꯏ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯈꯥꯟ ꯑꯃꯁꯨꯡ ꯌꯨꯝꯊꯪꯅꯔꯤꯕ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯅꯥꯏ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒꯅ ꯀꯥꯡꯂꯨꯞ ꯑꯃꯠꯇꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯄꯥꯎ ꯂꯧꯈꯤꯗꯦ ꯅꯠꯇ꯭ꯔꯒꯅ ꯁꯦꯡꯗꯣꯔꯛꯅꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯦ꯫
ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯃꯅꯨꯡ ꯅꯠꯇ꯭ꯔꯒꯅ ꯈꯨꯜꯒ ꯅꯛꯅꯕ ꯃꯐꯝ ꯑꯃꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯗꯤ ꯚꯤꯛꯇꯤꯝꯒꯤ ꯄꯥꯔꯇꯤꯅ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯗ ꯂꯥꯛꯇꯨꯅ ꯍꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯂꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯐꯪꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯗ ꯀꯝꯒꯤꯂꯦꯟ ꯆꯣꯡꯂꯣꯏꯕꯨ ꯑꯥꯔꯃꯤꯒꯤ ROP ꯇꯤꯝ ꯑꯃꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯇꯧꯔꯝꯕꯒꯤꯗꯃꯛꯇ ꯐꯥꯔꯒ ꯁꯦꯡꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯄꯨ ꯒꯝꯅꯣꯝ ꯁꯄ꯭ꯔꯥꯏꯃꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯀꯟꯐꯥꯔꯝ ꯇꯧꯔꯦ꯫ ꯃꯁꯤ ꯑꯣꯏꯗꯨꯅ ꯀꯣꯇꯨꯅ ꯀꯝꯒꯤꯂꯦꯟ ꯆꯣꯡꯂꯣꯏꯕꯨ ꯃꯈꯥꯟ ꯈꯨꯜꯗꯒꯤ ꯐꯥꯈ꯭ꯔ ꯈꯨꯔꯈꯨꯜꯗ ꯄꯨꯈꯤ ꯍꯥꯏꯅ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯀꯣꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯐꯔ ꯖꯣꯟꯅꯤ ꯍꯥꯏꯖꯔꯤꯕ ꯃꯐꯝꯗ ꯑꯍꯦꯟꯕ ꯁꯦꯀꯨꯔꯤꯇꯤ ꯊꯝꯅꯕ ꯇꯛꯁꯤꯜꯂꯤꯕ ꯑꯁꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯊꯝꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯐꯨꯠꯍꯤꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯩꯃꯈꯣꯡꯗ ꯂꯩꯕ 57 ꯁꯨꯕ ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗ BSF ꯂꯩꯈꯥꯝꯄꯣꯛꯄꯤ ꯀꯣꯟꯁꯥ ꯈꯨꯜ ꯑꯃꯁꯨꯡ ꯁꯤꯡꯗꯥꯗ CRPFꯁꯤꯡ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯃꯈꯥꯟ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯈꯥꯟ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤ꯫ ꯈꯨꯜ ꯑꯁꯤꯅ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯃꯅꯤꯡ ꯇꯝꯅ ꯑꯃꯁꯨꯡ ꯁꯣꯏꯗ ꯉꯥꯝꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯜꯂꯤ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯑꯦꯁꯤꯁꯇꯦꯟꯁ ꯄꯤꯔꯤ꯫ ꯈꯨꯜ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯤ ꯑꯁꯣꯟꯕ ꯑꯣꯏꯅ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯌꯥꯝꯅ ꯃꯔꯥꯜ ꯁꯤꯖꯤꯟꯕ, ꯈꯠꯅꯕ ꯍꯧꯔꯛꯄ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯀꯟꯐ꯭ꯂꯤꯛꯇ ꯄꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯈꯥꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯇ꯭ꯔꯤꯉꯩ ꯇꯣꯛꯉꯥ ꯁꯟꯗꯣꯛꯄꯤꯒꯅꯨ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯆꯍꯤ 12 ꯅꯨꯄꯤ ꯃꯆꯥ ꯈꯨꯁꯤ ꯁꯟꯖꯟꯕꯝ ꯂꯩꯈꯤꯗꯕ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ MHRCꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠꯀꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯊꯤꯒꯠꯂꯤꯉꯩ ꯆꯩꯔꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯣꯛꯉꯥ ꯁꯟꯗꯣꯛꯄ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯔꯤꯝꯁꯀꯤ ꯃꯤꯗꯤꯌꯥ ꯁꯦꯜꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕꯤ ꯈꯨꯁꯤ ꯁꯟꯖꯟꯕꯝꯒ ꯃꯔꯤ ꯂꯩꯅꯅ ꯔꯤꯝꯁꯀꯤ ꯑꯣꯏꯕ ꯏꯟꯇꯔꯅꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ MHRCꯗ ꯁꯕꯃꯤꯠ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯋꯥꯟ ꯁꯥꯏꯗꯦꯗ ꯑꯣꯏ ꯍꯥꯏꯔꯛꯄꯗꯒꯤ MHRCꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯁ꯭ꯇꯦꯠ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯊꯤꯒꯠꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯐꯥꯏꯅꯦꯜ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯇ꯭ꯔꯤꯉꯩ ꯃꯤꯌꯥꯝꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯇꯅ ꯇꯣꯉꯥꯟ ꯁꯟꯗꯣꯛꯄꯅ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗ꯭ꯔꯤꯉꯩ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯅ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯔꯤꯝꯁꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯅ ꯑꯅꯥꯕꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕ ꯑꯃꯗꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯦꯟꯗꯔꯗ ꯄꯨꯈꯠꯄꯗ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯔꯥꯏꯐꯜꯃꯦꯟ ꯑꯃ ꯃꯌꯥꯏ ꯀꯥꯕ ꯁꯝꯄ꯭ꯂꯦꯛꯁ ꯀꯦꯞꯁꯨꯜꯒ ꯀꯣꯟꯅꯅ ꯐꯥꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯔꯥꯏꯐꯜꯃꯦꯟ ꯑꯣꯏꯕ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡ ꯂꯩꯉꯣꯏꯁꯤꯡꯗꯒꯤ MD ꯋꯥꯍꯤꯗꯨꯔ ꯔꯍꯃꯟ ꯆꯍꯤ 93 ꯀꯧꯕ ꯃꯤꯑꯣꯏ ꯅꯣꯔꯊ AOCꯗꯒꯤ ꯁꯦꯝꯄ꯭ꯂꯦꯛꯁ ꯄ꯭ꯂꯁ ꯒ꯭ꯔꯥꯝ 301 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯀꯦꯞꯁꯨꯜ 994ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯇ ꯆꯦꯟꯅꯔꯝꯃꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯆꯥꯔꯖ ꯄꯥꯟꯗꯨꯅ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡ ꯂꯤꯇꯥꯟ ꯃꯈꯣꯡꯗꯒꯤ MD ꯈꯨꯔꯁꯤꯠ ꯑꯂꯥꯝ ꯆꯍꯤ 22 ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯦꯇ꯭ꯔꯤꯒꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ MD ꯑꯀꯕꯔ ꯆꯍꯤ 38 ꯀꯧꯏ ꯍꯥꯏꯔꯤ꯫ MD ꯈꯨꯔꯁꯤꯠ ꯐꯥꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯋꯥꯍꯪꯄꯝ ꯇꯧꯔꯕ ꯃꯇꯨꯡꯗ MD ꯑꯀꯕꯔ ꯐꯥꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯔꯣꯏꯟ KG 3, ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯇꯨꯁꯔꯦꯛ TR ꯁꯦꯔꯤꯞ ꯗ꯭ꯔꯒ ꯌꯣꯟꯈꯤꯕꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 7,89,800, ꯀꯥꯔꯇꯤꯁ 2 ꯌꯥꯎꯅ SBBL ꯒꯟ ꯑꯃ, ꯍ꯭ꯌꯨꯟꯗꯥꯏ ꯀ꯭ꯔꯦꯇꯥ ꯑꯃ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ 3ꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯓꯥꯔꯈꯟꯗ ꯄꯨꯂꯤꯁꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯐꯥꯔꯦ꯫ ꯃꯤꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯓꯥꯔꯈꯟꯗ ꯄꯨꯂꯤꯁꯅ ꯃꯅꯤꯄꯨꯔꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯓꯥꯔꯈꯟꯗ ꯄꯨꯂꯤꯁꯀꯤ ꯒꯨꯝꯂꯥ ꯁꯕ ꯗꯤꯚꯤꯖꯅꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯁꯨꯔꯦꯁ ꯄ꯭ꯔꯌꯥꯠ ꯌꯥꯗꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯒꯨꯝꯂꯥꯒꯤ ꯑꯝꯕꯦꯗꯀꯔ ꯅꯒꯔꯗ ꯂꯩꯕ ꯎꯝꯔꯎꯗꯤꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ 2ꯗꯒꯤ ꯂꯨꯄꯥ 8.45 ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯆꯍꯤꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯊꯥꯡꯒꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯒꯠꯂꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯛꯈꯤꯕ ꯑꯗꯨꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯑꯝꯔꯎꯗꯤꯟꯒꯤ ꯑꯦꯀꯥꯎꯟꯠꯗꯒꯤ ꯂꯨꯄꯥ 10,00,000.75 ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕ
Kharasun Makha Lekaidagi Lukram Dines Mitei Kauba Miyuamigi account da shells adu transfer tawkibani haiba khamngamkhi. Jharkhand Police ki kangbu ama Manipur laktuna Lukram Dines puwang pang tawba matamda September 13 da lupa lakh 9 laukthokre haina masana yazaki. Imphal da leiba court tagi ayaba lauraba matung Lukram Dines October 13 da Jharkhand gi Gumla da puraktuna jail thajingkre hari. Jharkhand Police na Lukram Dines tagi ATM card ahom bank passbook taret mobile phone ani amadi tuan bank singi checkbook kaya amasu phagat pangamle haina phungdorakli. Congress MLA ke Ranjitna Birenda Pedri thokna ngangkhre sai kya sagalakhiba sing tamgi mari ma ki haktakta pumloi loire panbada hangoire anoba lengak semna bani haiduna Delhi da sangsinari basing oiroi semloi center gi lusing basing da tha amagi matam piduna warning tawbiramo airport lei pareng paiduna ngaijaramgi Manipur gi mamang da laikhiba lengak basing state asida leminarak libasing mi tami ani gi marakta sahi kya sang sagalakhiba nuksisana gi mari beren minister oiba haktakta pumloi loire ma ki thawong sing asi panbada isada hangoiba phawre hena Congress Legislature Party gi deputy leaders oiba party isi sanaira lusingba MLA ke Ranjit Chief Minister oiramba beren onsinduna Pedri thokna ngangkhri haribo afam singarang Kaisamthong Block Congress Committee na sinduna pisum ima lairembi gi laibung da pangthokiba board sor gadi sor gi signature campaign seruk yara dun phongdokibne tendakpa pawna Manipur anauba lengak semanaba taksilugani haiduna satluba sing halakpa hore Prime Minister amasum Home Minister unaraktrabusu athuba matamda anauba lengak semlagani haibagi thajaba phongdorakli numit kharani gi mamang gi hauraduna February 13 da English ngani ga kunga manga gi Manipur Satna halakli ba President rule gi lenga thupsinduna miyam gi mihut sing anoba lenga ama seman winaba center gi lusing basing unaduna takshil lugani haiduna Delhi ta pasina ru basing gi marakta gi khara hannarak pa hobaga loinana Prime Minister amasum Home Minister unabi ayaba piraktabadi gi unaraktra busu athupu matamna Manipur popular government CM lagani habigi thajaba laidi haina omising da phongdokre hari tandana sumna memna thamjagi du haujugona di miyam paus matang solution jarage mas makhata banok update miyam punanga minasi